Lakhipuronline puthokchaba megi tang 13 leibak pokpa numit ki Khomjinba Pao tabirase ahanbada maruipa Pao thokliba thodok kaya sida leingak na miding changbiu haina MSF desam amadi KSS jiribam na phongdorakre kasar gi lup kaya na kanglup ki irang loisinduna tangdu leitaba Manipur ama oinanaba maira gi khongset chatkre Taurang bam nauba singana mark wang na pai paklakpada mahaki mung manung marimata singna harau tayamba phongdorakle naha lomi marup koroi kantina Manipur gi irang na panduna leiriba singda tengbangkhre amasung Manipur gi thodokna kasarda panduna leiriba miyoi singda tongan tongan malup kaya na tengbang pibagi thabak makha chathare Haujik mapungoiba Pao tabirase me thagi tang ahumda Manipur da ikhang khanghodana Churachandpur dagi hawrakiba Purup anigi marakta laibak thiba thodok thokraba matung Manipur lengak amasung Manipur da leiriba CSO kayana mahausagum ingna chikna leinanaba honaringai asida Jiribam dagi Imphal phawba chatliba National Highway 38 asigi mafam kayada lambi thatuna tawriba si khudakta lepkadabani amasung nongmada changdaba yadraba potlam kaya puba gari singda ayet papiriba si lengak na tumina yengduna leithokpiganu haiba wafam kaya Jiribam gi babu parada leiba Democratic Students Alliance of Manipur Desam Jiribam District Council gi office da megi tangtara mangada pangthokkiba Pao gi mifam amada Desam Jiribam gi President L Bilax Meitei na phongdokre Pao gi mifam aduda MSF Jiribam District Committee gi President A Ratan Singh amadi KSS Jiribam District Council gi President CH Achau Singh Sarukjaki hairi Thasigi tarik ahumda iramda masida laibak thiba thodok haiba tare ikhang khangaudana Churachandpur dagi hawrakiba maitai amadi kuki Purup anigi marakta ikhang khangaudana laibak thiba thodok communal gi oiba thokraba matungda Manipur lengakna amadi Manipur da leiriba tongan tongan ba civil society organization kayana punjalaga Manipur se hana tawna ingna chikna leina bagi achepa thajaba adu purakna bai damakta honari me cheraga sida Jiribam dagi Imphal tamna chaliba National Highway 37 asida kuki purukna atamdana Maitai chatliba chatok chasin chatliba passenger singi marakta mitai purup singda atamnana kian khangan bagi thodok amadi chatpa yaroi mitai macha sing lambi asida landuna chatpa yaroi haibagi thabak thoram kaya tawkhalakliba si yamna laibak thibani masiumba thabak thoram asi kuki purup singna khudakta lepi gadamni loinana Masida lengaknasu ahenba milyang changdura hairiba chatharakliba thabak thoramsing asisu khudakta thingjambigadamni amasung lambi asida nongmada changdraba yadraba aikoigi chadraba yadraba adugumba polam kaya puriba gari singsu lambi asida chatpa matamda kuki phurupsingna apanba pibiriba sisu khudakta lepigadamni Loinana haijaningba wafamdi India lengakna iramda masida irang asiga mari leinana paramilitary force kaya pibirapagasu asi Jiribam amadi Imphal tamna chaliba National Highway asida kari maramgi asumba paramilitary na aikoi thambidrino sumba matik chana thambiram matungda aikoi gi chathok chasin tawba amadi Polam nongda changdaba yadwa pochai sing puda ayat papi basing asi matik chana paramilitary force amadi state forcing fajana ningthina thambiraga mapung phana chalambiu mapung phana hanawum fajana ranton biu haiduna MSF desam amadi KSA gi maitai dagi thamjari Tongan balup kayana Manipur da thokliba kanglup ki irang asi santi oina amadi leikidraba singi thawaina lairamlenda ingna chikna leirunaba thoni jakre kasar gi pangram maira pai bilupna sinduna pangram da
Kumbirgram Airport labida khutta maira paiduna santi gi khongsa chatkre loiselakpada pauna brajabasi gi mitamda maira katuna minute ama tumina leiduna Manipur gi damak thongi jaki khongsa asiga mari leinana Ampal gi BP Pravarani Sarmana haikibada Manipur da thogliba irang asi athuba matamda loisinduna mahausa gi pibamda hanjinanaba appeal tawjari haiki khongsa aduda maira paibi loop ki president Binodini Devi Jagananda Sarmana chingba miyoi sing sarujaki Manipurda irang huriba se tangdu leitana tehen bi waidana mayamna pauna rajawasi budogi mafamda su akoi mayamna nolukna khuramjari asia khoi mayamna khoi mayamna pauna rajawasi gi manakta mafamda so mayam tilibasi Manipurda thoiba thudogasi gi nungaitaba asigi thaldok tigi su akoi mayamna asi candle march aina khutta maira paiduna nungaitaba phumdoi asiguma nungaitaba thaldok sing ase akoi na hajaga da tawroisi akoi masen ken tirana lagi asi akoi nungaina leisi asi tani Manipur gi leiba mi kidimung nasu jati bejati phaidana akoi masen nungaina leisi haina asi candle march achi akoi nungaitaba lokpoina Manipur gi irang asi mahusa gum santi hanjinduna ingna chikna leinaba amadi thodok asida leikidraba singi thawaina lairamnenda ingna chikna leirunaba awapali khubam ningsing loop kamrangana sinduna ngarang ningthau kabanumita maira gi peace rally ama chatkre khongjat aduda panthoibi maira paibi loop progressive youth club meitei leima marup awapali maira paibi marup yaifabi SHG federation chingbana sarukjaki Palarbon dasu Rural Development Association amasung panthoibi maira paibi Palarbon kasar anina kusam naraga hiramasigi matangda peace rally ama chatkre Tangi damakta Himalaya pati damaktani kanamsa jati gi isagi oiba amata natte iramdam nangasi Himalaya pa Manipur nangasi waraga ekhoina sura nungaina le thopasi jadabdagi maram oiduna jati animakse awaba tari se akhoi changi wasu natte amagi wasu natte peace ohensi amasu ai koisu Lakhipuronline district asigi subdivision asigi pun leirabnina tariba maitai khong khudingi tongal tongal organization na sumba peace chatuna Manipurda leikideba akhoi nuksiraba akhoi jati akhoi ngasigi kamangada pangtoiba rally asi chamna peacefully oriba adumnaba rally ni haiba rally asi organize toriba se akhoi Apolin maira loop loinana mamaya maitai maira loop aduga akhoi panthoibi maira loop Lupasari maira loop lairami maira loop progressive youth club loinana akhoi Apoli khubam ningsing loop ka akhoi yaifabi maira jaifabi SHG ga konana akhoi haiba asigi rally si ingni chingna akhoi pangthok chabani haiba rally si pangthok chabagi akhoi maru pandamdi asigi thoiba Manipurda thoiba irang asida akhoi kasar da akhoi maitai machasing kasar machasing akhoi Manipur gi akhoi ima leba ki damakta akhoi lengdan lei habagi panamda akhoi mayam si akhoi haiba rally si akhoi chinjabani adu rally si sinbagi akhoi da atopa jati da akhoi na thamoi nungda nungai ta na ba akhoi dum rally di na chadi akhoi silu rally si akhoi ingna chingna akhoi machin ama amaga nuki chanana lemina na bagi panamda akhoi haiba rally sinjabani Handakta lauthokiba Central Board of Secondary Education CBSE na lauba class 12 ki parikhada Kasar Lakhipur subdivision gi manung chanbada Binakandi part 2 dagi Taurangbam nauba singhana science stream da 94.8% phangduna pass tawrakre masiga loinana mahak JEE gi main parikhada su percentile 96.6 phangduna mai paklakre Panbajai mahak CBSE class 10 board exam da Guru Tegh Bahadur Academy Borguri Tinsukia dagi 99% phangduna 2021 chahida academy asigi su topper oikibani mahak class 12 na Rajdhani Public School Nazira Khat Sonapur Assam da tamkibani Taurangbam nauba singa machil manau nupa anigi manungda mahak na tomani mapabung Taurangbam Santi Kumar Singha RPF da inspector oiri mama Taurangbam ongbi Momata Devi housewife ni
tangdangba coaching center amatagi mateng yaudana mahak supnatagi self study tawduna JEE asi mai pakna lanthokibani hairi mahak lakriba jun tha da pangthokadaba JEE advance ki damakta su preparation chathari software engineer ama oiba mahaki pamjabani sana khona bada thawai yawi torangmam nawbana mark wangna mai paklakpada mahaki mung manung mari mata singna harau tayamba phongdorakle Naha Laumi Marup Club Koroi Kandi Kasarna Manipur gi tangdu leita daba phibam asina maram oiraga kasar gi mafam kayada panduna leiriba singi maraktagi kasar gi khoirelda panduna leiba Manipur gi miyoi singda chana thaknaba polam sing cheng hawai na chingba puduna me gi tang tara marida mateng pangkhre khongchat adu club asigi president Konthaujam Manganjauna luchingki matungda numida sigi numidang wairamda Naha Laumi Marup Club Koroi Kandi amadi Koroi Kandi Mera Pai Bilup anina punna kusamna duna santigi oiba candle march ki khongchat ama chatlaba matung khunganga sigi hari mandopta miyam punna Manipur da thokliba irang asi nemthaba oirasanu mausa gi phibamda amuk hanjilaknaba loinana santi hanjinanaba amadi thodok asida leikidraba sigi thawaina ingna chikna leirunaba minute ama tumina leptuna thaulijaki khongchat aduda Maira Pai bigi ahibam irani Chirom Purnima Club ki President Konthaujam Manganjau General Secretary Chirom Suramani Legal Advisor Advocate Fanjogam Loknath yauna miyoi kamaram na sarujaki hairi thawai konthaoi ki mayam punu kya wabdo malenda le riba mai tei kudimona saruk yaminaba this mong da ngasi suai koi tunga ngasi ki Naha Laumi Marup Club amasung Maira Pai bi ani na punna ngasi di hai basigi Manipur da thokiba kanglup ki irang asiga mari leinana Mizoram dagi laktuna kasar gi Bontarapur St Catherine relief camp ta leiriba singda Poilapul Meitei lupna megi tangtara marida angamba mateng oina lupa lising taret ka loinana acha thak khara mateng pangkhre hairi masiga loinana Naharol Lamjingba Club Bontarapur na taram okpi baga loinana thagat pa phongdorakre hairi tengbang ba sida Poilapul Meitei lup ki president Ngangom Manithon General Secretary Haisnam Umananda Advisor Ngangom Kunjababu amadi member sing sarujaki Manipur da changba yadaduna Bontarapur Kasar Ganganagar St Catherine Ima Maira Pai Bisanglenda leibasingda National Highway Manipuri Development Society Silchargi mihut singna megi tangtara marida chatuna lupa lising manga tengbang khre tengbang khongsada tuda society asigi president L Champalal Singha General Secretary Naurem Rajen BPTH Bijoy Media Secretary Professor Y Prafullo Amadi A Chandbani L Horilal P Syam Sharma chingba member sing sarujaki lupna Manipur gi laibak thiba thodoki damak CM Relief Fund dasu sel mateng pangbagi wafam phongdoki Khanganjaba ma Naturopathy Acupressure amadi Yoga Diploma course ki admission kaujari mahi gi thak 12 pass job guarantee oigani course asi tambal oibaga thabak pigani merit leiba mioi kharagi damak khudong sabasi pijabani Ming Chanbagi Aroiba Numit Megi Tang Kunmangani Isagi Qualification Certificate Puduna Institute of Medical and Paramedical Science Ismail Market Central Road Silcharda Ngasimak Lengsin Birogu Mobile number 939-5732-456 da pau phaunaba yagani Relief camp ta leiramba sing megi tangtara manga dahan ki bagalunana Bontarapur gi St Catherine campus si thingzilagani hairi haukiba megi tang ahum dagi Manipur da thokiba kanglup ki irang gamari leinana megi tang taruk tagi Naharol Lamjing Club na organize tauba St Catherine Maira Pai Bisanglen Bontarapur gi relief camp ta Mizoram dagi lakpa Manipur gi ichilinau sing megi tangtara manga da Mizoram da han ki bagalunana relief camp asisu thingzilagani hairi Lanai miyoi amadi organization pumnamaki ming pandrabasu campusida government khungang asigi amadi tongan balamdamgi Maira Pai Bilu pukjel chaurba oja kaya organization kaya na chana thaknaba polam amadi selgi mateng pibirambabu campusida leijariba amadi campusibu sinjalangjariba gi maigedagi ngangkhoi leitana thagatpa phongdorakli kanglup ki thodok asida leikidrabasingi thawaina ishorgi khuyada ingna chikna leirunambasu Thonizari Haina Naharol Lamjing Club ki General Secretary TH Manglemba Singhana Thadorokpa Press Serol amada phongdorogli
Megi tang tara mari nongmaijing nimita Guwahati Greater Narangi da Sri Sri Radha Krishna Mandir gi General Mifam Pangthok Pagalunana Manipuri Development Council Assamna tengbang tuna sabal weraba mandir asigi second floor sangakre sangabagi thoramda Manipuri Development Council Assamna Guwahati da leiriba miyam punumak wakal pukchel manana Assam lengaka kusamnana chatminanaba MDC ki chairperson Mutum Rinana appeal tauki loinana Manipur da thokliba thodok asida thamoi songna nungaitaba phongdokhi asiguma thodok asi Assam da impact ohendanaba hodaminasi amadi jati dharma kaya gi marakta pukchel khoijal tinana leinana bagi appeal tawrakli Nikhil Brishnupriya Manipuri Mahasabha Central Committee Silchar Assam Nikhil Brishnupriya Manipuri Students Union Brishnupriya Manipuri Gana Sangram Parishad Headquarters Silchar Assam Amadi Brishnupriya Manipuri Mahila Sangatana Chingba Tongan Makangdup Singnasu Ngarang Numidang Wairam Assam gi Pathar Kandida Manipur gi Irang asi Mahusagum Santi Hanjinduna Ingna Chikna Lainaba Amadi Thodokasida Laikhidraba Singi Thawaina Lairam Nenda Ingna Chikna Lairunaba Santi gi Khongset ama chatkre Aroibada Maroiba Pao Amukhanna Thokliba Thodok Kaya Sida Laingakna Midyeng Changbiu Haina MSF Desam Amadi KSS Jiribamna Phongdorakre Kasar gi lup kayana Kanglup ki irang luisinduna tangdu leitaba Manipur ama oinanaba Maira gi khongset chatkre Taurangbam nauba singana mark wangna pai paklakpada mahaki mungmanung marimata singna harau tayamba phongdorakle Naha Lomi Marup Koroi Kantina Manipur gi irang na panduna leiriba singda tengbangkre amasung Manipur gi thodokna kasarda panduna leiriba miyoi singda tongan malup kayana tengbang pibagi thabak makha chathare Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare